Video si hena mapung fana nava khonjal tana samjavane khonjal ki tungin biyo Bin Laden hat kiba numituma isa isa gi wakalda sangsang kapthok biyo May tarik ama 2011 numitang pung nipan tap tangairi White House na itatazatana press conference ama kaithil ng bimongda sinjilaki TV, radio na chungba ipaw sandokpa tongan baw le chungda Bin Laden gi mathakta chathaboi ni pana badgumba puari horagdaba red ama kadaidana South Central Asia gi mafam amada chathari edana wawal onaraki masing yamlaba miyamna makhata ba pawta gadabagi manna thangatara ngaina khibani mapukning dangnaki karam thonglagaba kari butam lagaba ahingong yai ama makaram tarakpada President Barack Obama masamang yoraktuna miyamna jingna na leriba dugumba chamamnaba masung pamliba wahang amakaki madugi pakumdu pirake jati sinthuna lauthulaki madudi miyoi lising omlongi punsibula makhangdalom hankiba lising taruk hena asokopan nang hankiba dugumba September 11 ateki lamjingba Al-Qaeda founder Osama bin Laden kaaptuna hat kraibsni ai Darwin duga ngasige khiramna Operation Neptune Spear May tarik ama 2011 atheng bahing US Navy SEAL kun manga amasung ningthina train toraba hui amaga mamang da mutasi nabu khitriba dugumba yetnabagi elakada huran nolada paishin mangamba MS-60 Black Hawk helicopter style version anida Afghanistan gi Jalalabad ta leibe dugumba airbase amadagi Pakistan Makai pangna nongpuk atiada kana khangan da lona thupna paishlaki aruna tufthigaliba agency kiana Makai mari dagi marul kyarak ot khaira faw khungoli bangamda langjin mana jahi tara phajaluk laba Bin Laden gi kumbura case gi masigi chapchaba waroi mapurak pahibasi makhoi gi pandamne thamapan gi mamang August 2010 Abu Ahmad Al-Kuwaiti ka wani pama abatabet hariba Pakistan gi masigi SARS state thunglaki live activity CI operatives na mabu mamigong koini nari question senari haibasi masiman khangjaramde US custody da phado oina leiba ni pamana Al-Kuwaiti si masi Bin Laden gi paw puthopusin tawba naknaba mini haibasi maka phonglakpadagi kangthorakpadagi mabu kopsen sanadun lakibani ma kaknatana mahakna leriba compound to leriba miyoi khudingmaktugi maming matha masak khangdoknaba US intelligence na tha kya changno nakibani Al-Kuwaiti na toina chongthok chongsin toriba mathunani hapim jawtu hek yingdasu yam checksina karigumba aruna thup khara chathanabgidamak thoina design tawduna sakiba male khoi maton matholgi mangon kangthak haidi balcony desu manungda chathok chasin toribasing udana ba haibagi palamda fit taret wangba faklang khagale imjawsigi akoibdasu fitra dagina taranipan phawangba barfwire na maton da kirk ina duna ungsinduna leibadugumba checkpal singna khajinduna leiri hekin mayaba mafam singda khiliba CCTV camera singna buildings gi checksin bagi sangsi onthokna wangi haibasi auba am hekna khangada wakhalnai nipamna toina changnaina compound tu gi koibada koichat chatpagi mamisu satellite gi mating lagi phangba ngamlaki mami du gi sangbadu hotoktuna pabada fit taruka inchi mari wangba nipamani haibasi makoina khangba ngamki Bin Laden su hariba wangwasimak wangma maramna makoina chingnaribadu madu taseng lagani haibagi thajaba sumwang khalaki nakai sengle khangbaga nongthaktagi landasin badiyaravani adubu collateral damage haidi manang nakpada leriba misam prajam sung compound to leriba nupingang kun mangaromdu sibana bathokpagi oithokpa wangma maramna masigi plan simadi cancel tawki air strike ki mahutta 2011 gi May gi tarik amana tragani gi thase hingda Special Force Sil Temamana compound the corner direction sinduna tangai fadabi nabuka khana badkumba plan ama yalaki Operation Sikadamak tangai fadana lalong yarkramaksu Pakistan gi nongtaglambi Migi airspace da ayaba yawda huran nolada pashin tori badukidamakti President Obama mapukning wazakibani ayaba yawdana maramda mitup sangla habisi masi Pakistan he khangibada kari torakani kari pakum pirakani sil tumgi maraiba kari oini habisi
Mas tamba nga manate. Masi fanoy dun su September 11 ka thawdokta. Khangu thakta mangkraba thawai singdugi maphamda Shraddhanjali katpoina. Mabuti manusing leiba President Obama na tangna phangbutan jadu manghandanaba red tugida maksiam sanaba April tarik 18 da yathang tawtakibani. Pung 12 gi matungda President magi National Security Team ka loinana Black Hawk helicopter aniduna aparabata leiba compound to tamna paisilakpagi madugi drone fitu yengduna White House ta phamle CHINOOK helicopter ahum amasu karigumba ahenba lanmi darkar oiragasu fat honsilaknaba haiduna standby da leiri Red Sigi wahawdoksi kya chonglam chabai doiramde man olaga lagdaga thunna bhakti tawedune Black Hawk ama altitude mangbadagi billade leramni panare badugumba compound to gi chakpal mayanakna piding turing sudikna tasinki kianki basna President yauna situation room the film ginadaba taseng ba taibangi action sin yengliba mipum kuding mukining zonda thori et pasajaina santharakpagum mihun chatkadalame Red Sibu Jackson yengsaliba US Navy Admiral Bill McRavenna asumna plane gi ona taina wada extend tork pastaida aikoina kari tawgani haibdisu plane sigi sarva moina mangjona na sem sakrabani asdaida hiana su mi pai bikhainu haiduna mayang gi puning phathari helicopter amana khongthang kaislak labnina yumthak ta tasan gadaba to helicopter amado backup plane madungina chakpal wang madoina khamduna magi timdu thadare phibam zadana tasan ki helicopter rugi sil timdusu Tudokpa sokpanyaw dawdagi mission maka sangsale makoi helicopter di yakitrabnina mission lorakpada makoi bolokolanaba CHINOOK helicopter ama abada vet mayanakna makoi bu ngai duna leinaba pawpiki helicopter ama kian kibduna sumnagi mitkumani mangatani panthan kiba adupo mission dani masana nanibak makaza tharaki yimlon kerona gi faw yauna makoina power supply kathatki mai mamanki Doinana silsingduna mamadunaba night vision optics isnaduna compound to get koibda naksilaki C4 SARS pokai handuna gena musung lolo mathong sing mathang utang phakai ba horopada alkwedi hariba billaden gi pawmi su sebari soibani padu mithung len sang guest house tagi ngauna pina phawlaktuna mamina uriba silma ki dutamna hekta khaptharakpane adubo kuyaude kuloiraba silsingduna alkwedi bu makokta thangna anirak kapthekpuna tumilla henki triggered kudobi thamlaba operative singduna yamyang namsung yam chekchina ka mathang scan to hore first floor da laikidraba alkoidi gi manaun pa masung manaun pa gi nupi hotki chahi kulum do shuraba wasama bin laden gi masani pa khalit second floor da misi matingna complete kanganduna hotki masing matung da sil masing yam kraba nupi ngang ke ama mayumnaki kulai thaba phajadabana makoibu kamada ngamnaba hoijinduna thamki hoji compound to the ladiba aroi boy doriba ni pasna ladibsna third floor dani yum matondani maki floor du tamna sillahum thak ka kalapdu buda ni padu musit ki mamang tha tumpham ka bedroom amada sinsinki sillahum duna ka du yoksalapdade ni padu gi loina bi chentoraktuna mang thangli basil namasung mapuroi bagi marakta thasilaki mapuroi babu khanjinduna thamki khwai mamang thangba silduna nupidabu nakkan din thoki kupsimantare tungda ladiba ni subsilduna nipadugi mathabang mayai chapchana dhatu matinna single round ma thangnaba mitkupta pot haboina oi thangba misnadsa pingna masakpa HK 416 assault rifle magi marugi panthung ohenduna laimai da sutreng na check haithanki radio da khonjalam khaktare for God and country Geronimo and we kill in action asumna paki tujungna thalaba September 11 ataki maina churumba Osama bin Laden chahi tara gi matungda chumana wakaiki silsingduna compound dagi CDs hard drives amsung chejang sing khomjini haina kiba matungina CHINOOK helicopter dusu yoslai bin Laden gi asiwaksang hapsila matung mamai tatuna yadraba Black Hawk helicopter tu tukairamki loinena helicopter ani tu Afghan border tamna nongchum mai kai pauna pairaki mission sig matang da Pakistani Air Force na khalak padai F-16 fighter jet ani tan halpa matam da helicopter ani tu di Afghan ngam khai lansin ban halam le mission mai pak pagi pause ising saukum santuraki masing yam la miyam na White House ki koi bada yang thong naraki harau nungai ba apen ba fonaki After a firefight they killed Osama bin Laden and took custody of his body